Mayam film tang explain tawjaramge film dugi mamingna King Arthur Legend of Sword. Hariba film asi 2017 da release tawkiba film ani aduga makna fangkiba IMDb rating na 10 gi manungda 6.7 ni. Horen yarakadaba character khargi maminga hajaramge Arthur ge role lawribana Charlie Hunnam, Uther ge role lawribana Eric Bana, Vortigern ge role lawribana Jude Law, Trigger ge role lawribana David Beckham, Mace के रोल लौरीबना एस्ट्रिड बर्जेस फ्रिस्बे चाही चा कयामा मियोइबसिंगा पावर हिबा मियोइ कांगबुसिंगा तोंगान तोंगान शांतिदा लेनरमी मॉडरेट हारिबा पावर हिबा निंगथौ असिना पांद्रिंगाई मतमदा महाकना हेक निंगथौ ओइना पालकपा होरकपा मतमदगिदी मियोइबगी फत्तनबा तौबा होरखी महाकना निंगथौ कयामा माइथीबा पिरमलबा मतुंगदा मपांगन यामना कल्लबा अमत्ता ngairaba केमेलोट हारिबा मफम मस्तेस्ता सामू अचौबा अमदि लानमी कयामा पुरक्तुना लान तौरक्लमी केमेलोट के लानमीसिंगसु खांगबा अमत्ता ngamdaduna tunghanduna chenarai tunghanduna chelaba fawakta namduna loina hatlami aduga केमेलोट के निंगथौना तौरिबसिंग अदुसु लोइना उरमी aduga mahakki thang adu puthoraktuna lan chatnanaba tawrami manaungnipa Vortigana ai masiga lannasing ngamgani haiba thajade aina moderate khangi mahakna soidna surrender tawbudu yarakani mayambu utharna mahakki lohupta lawthoktuna piraduna lob ase fayu खोंफम चेना पायु हाइरमदुना सगोन थौदुना समू अचौबदुना नपतुना काखलक्तुना मॉडरेट की मनाक चंगलई अदुगा खोंमी लानमिसिंगसु थांग थांग तेनगा तेन तागा ता थिन्नदुना यानादुना अंगम अंगम बहाटनरमी उथर मॉडरेट की मनाक चंगलकपा मतमदा महाकना लिटलिबा फुरिट अदु यामना कन्ना साहलमी अदुगा ममांगदसु मई अचौबा होहनदुना चंगमा ngamdनबा होटनरमी उथर थांग अदु सतोक्तुना मखुत अनि चेना पाइदुना थांग अदुगी पावर दु मथौ तौबा हौरक्तुना मई अदु फागुना चंगलक्तुना मॉडरेट अदु हाटनबा तौरमी सोमदना उथरना मॉडरेट की पावर दु फागुना चंगलकपा मतमदा Vortigern सु मसादा चाइना कोन अमा फागदुना मनातोना नही ताबा हौरई उथर चंगसनदुना मॉडरेट हाटकी माग हाटकीबदगी सामुसिंग अदुसु सीख्रे उथर मॉडरेट के लुहुप अदु पाइदुन लेपदु उबा मतमदा महाकि लानमीसिंगना कोकनोनना खुरमनै अदुगा लुहुप अदु मखादा लंगथकी असीबा मीसिंग अदु मई थाकी उथर की नुपीना मसी शांतिरा उथरना मिकुप खरगिनी मखोय मैम अमुक फमनदुना मीटिंग तौरमी लान की मतांगदा बेदी बीरना मॉडरेट निंगथौ ओइद्रिंगाई मतमदा अखोय करमना तौरमी हाइबदु अखोय निंगसिंगदबनी पावर हाइबा मखोयगा अखोयगा शांति ओइना लेरमी मार्शियाना मदु मखोयना लान तौबगी पावर दु खंगद्रिंगाईगिनी बेदी बीरना होय मदु मॉडरेट खक्तना खंगी महाकी प्रजासिंगना थोअनबा नते अदुगा अखोयना मखोयबु हालिबा करिगिनो Vortigern Goose Pet Bellna Mace ka ningthong masaduga mamangda yanaramloi ningthong masadu moderate ka lirik tamba chatlamloi Vortigern na karino nangna phungdok ninglibadu aigi ipana moderate ka aiga lirik taminaba thaki laibak ngakba hainabagi damakta Bedi Birna King Arthur da aikoina khangadawani nangi sakti leraba thang adu Mace amasung Merlin na pirakpani Mace amasung Merlin yaudana nak pukanana mateng pangani Marciana makoi kadai laikre aikoi da makoi na karige matta utriba karigino Bedi Birna kon khara kanna sauna makoi kadai laikre habadu Lord Marcia nangsu khangi makoi hingnabagi damakta Lord Kre asumna saunarakpadagi King Arthur na yare to mafam mastage lan amuhanna tawraroi aina haibasi yarabra ichinausa haiduna makoi gi lan tawba amasung tawdabagi mifam adu loisanki Vortigern aronba ka amada kaptuna fattaba lai kokthoknaba lairik ama paduna lairami Marcia changlai Vortigern mising adu sem saba loirabra Marciana hoi makoi sem saba loire masi soidina tawragi haina khallabra my lord Uther gi konungda Vortigern sinduna lan tawrami yamna kanna Uther ma ki nupi hogdoktuna nang amusung angang se puduna mafam masi thadoktuna chatkro yamna thuna aisu yamna thuna nakin nakta lake ma ki nupi na Uther ai yamna ki Uther na karisu ki ganu ai gi thanglai yamna thuro haiduna makoi laklammi Vortigern magi nupidu surung amata pusalai mahaki nupina mafam asi nangna kamai tawduna khangleibanu Vortigern karisu khumde amuksu hangi aida hayu aikoina chatlibasi kadaidano mastage kaidawduino Vortigern karisu khumduna kangsi ama khengi mahaki nupina thamo yamna wajana karino tawribase aingonda hayu Vortigern mahaki nupibu nungsina kiss tawduna kaptuna chetna konsenjaduna thangna thinduna hatki Vortigern yamna pendana kanna lauduna kangsi khengi aduga ngai hak lairaga ising manungdagi karigumba ama lakhi
Somdana Uthardu mahakki nupidu puraktuna machaduga atopa mafam amada chatnanaba tawringai matamda Vortigan du yamna sathiba sayon ama onduna Uthargi nupida talangsilai asumna Uthargi nupidu hatkhi Mathangi sinda hi ama phi sudana lariba nupi singi manaka tawsilai nupi amana fidu haidokluba matamda angang ama yaurami nupi sing aduna mirak tanja yengduna makoigi leifamda pusalai mahak pusalakliba nupi sing asi kanasu nate prostitute nupi singni aduga angang asibu pusalakliba mafam adusu oktabi singi haksang yonduna paisa taliba mafam adudani mafam aduda angang adugi masamdu tena kaktatki aduga mafam adugi thabak tawhanki aduga nupi sing aduna paisa khara khara pirami mafam aduta natabida atopa mafam singda thabak tawrami atopa angang singna angang adudagi paisa munbiba phubiba kaya ama tawrami somdana Vortigana ningthau oikhre angang aduna phunaba tampham amadasu thabak tawrami phunaba tambadu pukning changna yenglami mafam aduda thabaksu tawrami paisa su pirami mahakki paisa sing adu adum tungsalli mahakpu kanbirakpa prostitute nupi kaya su mafam aduda lakpa nupa singa phuduna namduna ijat mahanba kaya amu urami adubu mahakti angang oibana karisu tawba ngamkhide khara chauklaba matamda lagaw sanabada mahakna paisa tongbadagi mayamna pharaga phubiba aduga midagi paisa huranba kaya ama tawba horaklami angang oiringai matamda khara wild oina khara sathina horai pakhang pharakpa matamdadi prostitute sing adu paisa piduna phuduna namduna ijat mahanbagi thabak sing adu mahakna athingba thamduna adugumba tawriba nupa sing adu phudaba horaklami aduga mahak phunaba su tamba horaklami mahakna phunaba tamba horakpa matamda yamna sathina tamba horakle aduga phunaba taminariba sing adudagi su mahakna ihan helami mahak practice su yamna kanna tawrami adubu mahakna tumma matamda Vortigana onkiba sayondu amasung mahakki mapana kanna lauduna chelo haiba khonjel adu taduna mahak tumma matamde inthi nungaina tumma ngamlamde ikhang khangawdana ising ama kangthaki Vortigan su mafam aduda lakuna yenglami ising adu kangthakiba matamda Uthargi thang adu nung amada yungduna leirami mahakki lanmi singna fuknanaba yamna kanna hotnarami adubu kanasu amata ngamba amata yauramde Vortigana mahakki nupi pusanduna hatkiba mafam aduda lakduna kangsi khingladuna makhada kumtharai ngaihak leiraga mahakki fattaba lai adu kakhalaktuna fattaba lai aduna haujiksu aigi ningthausi fajari Vortigana isingse masa mathanda kangthakriba karigino thang adu masa mathanda uthorakliba karigino tawar sembal loidri ai haujik lan tongnanabagi damakka sem saba loidri lai fattaba adugi nupi amana nangi power do hengatle aduna nangi mayokta leinabani chapmanaba haibase loni madu thuaibe yaroi ningthaugi machanupa du soina lakani madu aikhoina thingba ngamloi Vortigana khara saurapna aikoi yanaki aina khwaidagi nungsibadu ising asida mahakki I tahalabadi aigi apamba thungangani haina lai aduna wafam aduda karisu chayatnaba leite madu nangna thoanbani nangna angang aduga thang aduga manghanki Vortigana sauna aina nangonda kathokhribadu matik chadrabro nupi aniduna Vortiganda nangi power du karisu hengatkidabra ningthau panba leba khudimak nangna loina khudum chansankre aduga nangi tower su mafam khudimakta thamkre lai aduna amuk nupa macha du phango aduga hatoo thang aduna paukhum oigani nupa macha adu kanano haiba du khangani nangna makhata na power pamlabadi nang power dugi mamal adu khangi haramduna chatkhi Lucy Kobi atharbu chawnana ba yokpirakpi nupi amada paisa pirami biking na ayukta pirakpani makhoina nangda piyu haina nangda yamna chawna soikre haina Lucina atharda masi nangi daita nate Lucina nang amasung nupi singsina aibu chawnana ba yokpirakpani aduna aigdi nangna pumnamakni Lucina nangna biking dagi kamai tawna paisa du puraklibano haina hangba matamda atharna aina makhoida hangbani athar hoina lairiba mafam madudai lanmi sing changlaktuna Jack ai hariba atharga khangnaba nupa aduna mafam masjidda athingma nupa ama changkhre mahak masada su sokre nangna mafam masjidda khangdaba kana kana lei atharna ai tasengna khangde mi kaya ma lai mi kaya ma chatkhi Jack ai na hoi madu chumba oiramba yai ai madu yengge yagadra atharna hoi yengu yagani haibadagi ngak thirami aduga atharna mafam madudai chansala ai hariba goose pet bell ko nupa adu hana uraduna pharaduna makhoida sinakhi Jack aiga athargi mamanaba singa atharga kamada changlaktuna wari sanarami Jack aina nupa do kanano khangbra mahak goose pet bell ni mahak mafam masdaista lairamba haibase nangi afaba nate aduga nangsu maisa khara langlagani nangsu fana nabagi mingsingde yaruklagani
Mamanaba amana kaidobagino. Jack aina. Aise Black Lake ki Sergeant Lucy Kawin nupidu amasung Grey machugi Viking gi nupadu madugi matangda wari lirao. Atharna wari lirami. Lucy du mahaki bota pothanabagi damakta puraba matungda mahaki paisadu piraktabida phuraga oina tharakpadagi mahaki mamanabasinga chattuna Grey machugi makoi choma nupadu dayuda thang namduna mahaki paisadu laurakpani haina. Jack aina makoidu ningthaugi makhada ngak senduna thamlibani. Nangsu ningthaugi makhada amuk laikhrabadi aisu nangi mateng pangba karisu ngamloi kanamtana mateng pangba ngamloi. Atharna masada karisu akiba laitana makoina aida karisu tauba ngamloi. Marciana Vortiganda aikoina nupa masadu oirangadaba chahi matangsing adu khongatuna thang adu satpa ngambra haina yengbani kanamata ngamde. Vortigana uchek senariba nupiduda fajanduna thamliba ucheksing aduda amukka hanna fajalu haina hairami. Matang astage ta haininglibadi Marciana fajanduna thang adu fuknanaba tawribasing adu makha tana fajanduna taw haibani. Uchek senariba nupidudi Vortiganda ingangakna yenglai. Marcia kitang ikarap tawduna amuk ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯊꯧ ꯐꯖꯅ ꯇꯧꯕ ꯖꯦꯅꯔꯦꯜ ꯑꯃ ꯌꯥꯎꯏ ꯃꯇꯝꯗꯨꯗ ꯃꯦꯒꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏ ꯚꯣꯔꯇꯤꯒꯦꯅ ꯀꯨꯝꯊꯔꯛꯑꯣ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ ꯅꯪꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯥꯔꯁꯤꯌꯥꯗ ꯑꯃꯨꯛ ꯃꯥ ꯑꯁꯤ ꯏꯪꯂꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯤꯕ ꯏꯃꯨꯡ ꯑꯃꯗꯒꯤꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯍꯥꯏꯒꯅꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯦꯒꯤꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯌꯣꯔ ꯃꯦꯖꯦꯁꯇꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯤꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯏꯔꯕꯗꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕ ꯐꯪꯒꯅꯤ Vortigena Megida amuk ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯈꯔ ꯄꯣꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯃꯦꯒꯤ ꯆꯪꯈꯤ Vortigena Marciada ꯇꯋꯥꯔꯗꯨ ꯂꯣꯏꯁꯤꯜꯂꯣ ꯄꯨꯝꯅꯃꯛ ꯑꯔꯥꯏꯕ ꯂꯣꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯀꯦꯟꯗꯜ ꯑꯃ ꯅꯥꯟꯗꯨꯅ ꯃꯩ ꯍꯧꯍꯜꯂꯤ ꯑꯊꯔ ꯃꯃꯪꯗ ꯃꯃꯥ ꯃꯄꯥ ꯍꯥꯠꯈꯤꯕꯁꯤꯡꯗꯨ ꯎꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯃ ꯆꯪꯂꯛꯇꯨꯅ ꯍꯧꯗꯣꯛꯇꯨꯅ ꯍꯧꯒꯠꯂꯣ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯣ Jack ꯑꯥꯏꯅ ꯑꯁꯦꯡꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯚꯥꯏꯀꯤꯡꯒ ꯃꯈꯣꯏꯒ ꯁꯝꯅꯈ꯭ꯔꯦ ꯑꯊꯔꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯃꯥꯟꯅꯕꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯑꯦ ꯍꯥꯏꯕ ꯅꯪ ꯈꯪꯗꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯅꯪ ꯐꯥꯈ꯭ꯔꯒꯅꯤ ꯆꯠꯂꯣ ꯑꯊꯔ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯟꯅ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯐꯥꯏꯁꯤꯡ ꯊꯦꯡꯅꯩ ꯂꯥꯟꯃꯤ ꯑꯃꯅ ꯅꯪ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯀꯩꯗꯧꯕ ꯊꯣꯛꯂꯛꯂꯤꯕꯅꯣ ꯑꯊꯔꯅ ꯑꯩ ꯍꯤꯗ ꯊꯕꯛ ꯇꯧꯕꯅꯤ ꯑꯍꯥꯟꯕ ꯏꯊꯛ ꯍꯧꯕ ꯃꯇꯝ ꯑꯗꯨꯗ ꯍꯤꯗꯣ ꯊꯧꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯁꯤꯐꯥꯏ ꯑꯃꯅ ꯍꯤꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯅꯪꯒꯤ ꯕꯦꯒꯇꯣ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤ ꯆꯞ ꯆꯥꯕ ꯃꯇꯥꯡꯅꯤ ꯅꯪ ꯁꯤꯜ ꯑꯗꯨ ꯎꯠꯂꯨ ꯑꯊꯔ ꯐꯨꯔꯤꯠ ꯑꯗꯨ ꯇꯥꯀꯠꯇꯨꯅ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯁꯤꯐꯥꯏꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯦꯁ ꯇꯧꯗ꯭ꯔꯤꯕ ꯑꯊꯔꯅ ꯑꯩ ꯃꯇꯝ ꯄꯨꯝꯕꯗ ꯁꯃꯨꯗ꯭ꯔꯗ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯗꯕꯅꯤ ꯂꯥꯟꯃꯤꯗꯨꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯍꯣꯡꯕ ꯂꯩꯔꯒꯅꯤ ꯅꯪ ꯍꯤꯗ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯗꯨ ꯌꯥꯔꯦ ꯍꯤꯗ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤ ꯅꯪ ꯈꯛꯇꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯁꯠꯅꯅꯕ ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯤꯗ ꯂꯩꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯑꯊꯔꯁꯨ ꯌꯥꯎꯅ ꯄꯨꯔꯛꯏ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯃꯊꯪ ꯃꯊꯪ ꯆꯪꯂꯛꯇꯨꯅ ꯊꯥꯡ ꯑꯗු ꯃꯈꯨꯠ ꯑꯅꯤ ꯄꯥꯏꯗꯨꯅ ꯁꯠꯅꯅꯕ ꯇꯧꯔꯝꯃꯤ ꯉꯝꯂꯝꯗꯦ ꯉꯝꯗꯕꯁꯤꯡ ꯑꯗꯨ ꯊꯥꯡ ꯑꯗꯨ ꯁꯠꯅꯅꯕ ꯇꯧꯔꯨꯔꯦ ꯈꯪꯅꯅꯕ ꯁꯤꯜ ꯑꯃꯃꯝ ꯅꯝꯃꯝꯃꯤ ꯃꯗꯨꯒꯤ ꯁꯤꯜꯗꯨ ꯅꯃꯝꯗꯕꯒꯤꯗꯃꯛꯇꯅꯤ ꯑꯊꯔ ꯄꯨꯔꯛꯂꯤꯕꯗꯨ ꯃꯔꯝꯗꯤ ꯃꯍꯥꯛ ꯊꯥꯡ ꯑꯗꯨ ꯁꯠꯅꯅꯕ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯑꯊꯔꯁꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯄꯥꯝꯕꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯪꯂꯝꯃꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯐꯝꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯇ꯭ꯔꯤꯒꯔ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯇ꯭ꯔꯤꯒꯔꯅ ꯑꯩꯅ ꯅꯪꯗꯒꯤ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯗꯨ ꯄꯥꯏꯗꯨꯅ ꯁꯠꯂꯨ ꯑꯄꯪꯕ ꯇ꯭ꯔꯤꯒꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯏꯪꯂꯟꯒꯤ ꯃꯣꯁ ꯁ꯭ꯇꯥꯏꯂꯤꯁ ꯃꯦꯟ ꯑꯦꯟ ꯂꯤꯖꯦꯟꯗꯔꯤ ꯗꯦꯕꯤꯗ ꯕꯦꯛꯍꯥꯝꯗꯨꯅꯤ ꯑꯊꯔ ꯀꯥꯈꯠꯇꯨꯅ ꯃꯈꯨꯠ ꯑꯃꯅ ꯄꯥꯏꯕ ꯃꯇꯝꯗ ꯃꯩꯅ ꯆꯤꯡꯕꯗꯧꯅ ꯇꯧꯕꯗꯒꯤ ꯊꯥꯗꯣꯛꯏ ꯇ꯭ꯔꯤꯒꯔꯅ ꯑꯣꯏ ꯅꯈꯨꯠ ꯑꯅꯤ ꯄꯥꯏꯌꯨ ꯑꯗꯨꯒ ꯆꯤꯡꯉꯣ ꯑꯗꯨꯒ ꯅꯪꯒꯤ ꯁꯤꯜꯗꯨ ꯄꯨꯗꯨꯅ ꯍꯟꯈ꯭ꯔꯣ ꯑꯊꯔ ꯃꯈꯨꯠ ꯑꯅꯤ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯆꯤꯡꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨ ꯅꯤꯛꯏ ꯑꯗꯨꯒ ꯚꯣꯔꯇꯤꯒꯥꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯅꯤꯛꯏ ꯚꯣꯔꯇꯤꯒꯥꯟꯁꯨ ꯈꯪꯂꯝꯃꯤ ꯊꯥꯡ ꯑꯗꯨ ꯁꯠꯄ ꯉꯝꯕ ꯃꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯊꯥꯡ ꯑꯗꯨ ꯁꯠꯄ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯊꯥꯡ ꯁꯠꯇꯨꯅ ꯑꯊꯔꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯊꯔꯗꯤ ꯊꯥꯡ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯑꯊꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯈꯨꯠꯇ ꯌꯣꯠꯂꯤ ꯄꯨꯟꯗꯨꯅ ꯖꯦꯜꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯚꯣꯔꯇꯤꯒꯥꯟꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯚꯣꯔꯇꯤꯒꯥꯟꯅ ꯅꯪ ꯎꯊꯔꯒꯤ ꯃꯆꯥꯅꯨꯄꯥ ꯐꯠꯇꯕ ꯑꯃꯣꯠꯄ ꯃꯔꯛꯇ ꯍꯤꯡꯅꯕ ꯍꯣꯠꯅꯕꯇ ꯅꯠꯇꯅ ꯅꯪꯅ ꯀꯌా ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤ ꯑꯊꯔꯅ ꯅꯪꯅ ꯐꯥꯔꯤꯕ ꯑꯩꯁꯦ ꯑꯔꯥꯟꯕ ꯃꯤꯅꯤ ꯑꯩꯁꯦ ꯂꯣꯟꯗꯦꯅꯤꯌꯝꯗ ꯂꯩꯕ ꯕ꯭ꯔꯤꯖꯀꯤ ꯕ꯭ꯔꯣꯊꯦꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯛꯄꯅꯤ ꯚꯣꯔꯇꯤꯒꯥꯟꯅ ꯊꯥꯡ ꯑꯗꯨ ꯎꯊꯔꯒꯤ ꯏ ꯃꯔꯤ ꯅꯠꯇꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯥꯛꯄ ꯃꯤ ꯅꯠꯇꯅ ꯆꯤꯡꯊꯣꯛꯄ ꯉꯝꯂꯣꯏ ꯅꯪ ꯊꯥꯡ ꯑꯗꯨ ꯆꯤꯡꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤ ꯐꯥꯎꯏ ꯐꯥꯎꯗꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯄꯋꯥꯔꯗꯨ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯑꯊꯔꯅ ꯑꯩꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥꯅꯤ ꯚꯣꯔꯇꯤꯒꯥꯟꯅ ꯅꯪ ꯑꯩ ꯌꯥꯝꯅ ꯃꯥꯟꯅꯕ ꯑꯃ ꯂꯩ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯆꯧꯕ ꯄꯋꯥꯔ ꯑꯃꯃꯝ ꯁꯥꯒꯠꯅꯈꯤ
ꯑꯊꯔꯅ ꯑꯩ ꯄꯋꯥꯔ ꯑꯃꯠꯇ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯩꯈꯤꯗꯦ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯩꯅ ꯀꯔꯤꯁꯨ ꯑꯄꯥꯝꯕ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯍꯤ ꯂꯥꯞꯅ ꯍꯣꯟꯗꯨꯅ ꯆꯠꯈ꯭ꯔꯒꯗꯧꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯚꯣꯔꯇꯤꯒꯦꯟꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯝꯆꯠꯇꯨꯗꯤ ꯄꯥꯝꯗꯦ ꯅꯪꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯕꯛ ꯆꯤꯟꯈꯤ ꯑꯩ ꯅꯪ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯉꯤ ꯅꯪꯒꯤ ꯋꯥꯔꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯥꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯊꯤꯕ ꯍꯨꯝꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯄꯩꯁꯥ ꯇꯨꯡꯁꯟꯗꯨꯅ ꯊꯝꯂꯝꯕ ꯑꯃꯗꯤ ꯅꯪꯒꯤ ꯑꯦꯆꯤꯞꯃꯦꯟꯠꯁꯤꯡꯗꯨ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯑꯊꯔꯒꯤ ꯃꯃꯥꯡꯗ ꯄꯩꯁꯥ ꯍꯥꯞꯄ ꯕꯦꯒ ꯑꯃꯗꯒꯤ ꯑꯊꯔꯒꯤ ꯃꯅꯥꯛꯇ ꯍꯩꯗꯣꯛꯏ ꯚꯣꯔꯇꯤꯒꯦꯟꯅ ꯅꯪ ꯀꯔꯝꯕ ꯃꯤ ꯑꯣꯏꯕ ꯄꯥꯝꯕꯒꯦ ꯅꯪꯒꯤ ꯏꯄꯥꯒꯤ ꯏ ꯃꯔꯤꯗꯣ ꯍꯟꯖꯤꯟꯕ ꯄꯥꯝꯕ꯭ꯔꯥ ꯈꯨꯗꯣꯡꯆꯥꯕ ꯈꯨꯗꯤꯡꯃꯛ ꯐꯪꯅꯅꯕ ꯕ꯭ꯔꯤꯇꯦꯟꯗ ꯂꯩꯕꯗꯒꯤ ꯍꯦꯟꯅ ꯑꯗꯨꯒ ꯅꯪꯅ ꯍꯤꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯝꯕ ꯈꯣꯡꯆꯠꯅꯣ ꯃꯗꯨꯅ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤꯕꯅꯣ ꯑꯊꯔ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯚꯣꯔꯇꯤꯒꯦꯟ ꯊꯣꯛꯈꯤ ꯑꯊꯔꯅ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯚꯣꯔꯇꯤꯒꯦꯟꯅ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯃꯃꯤꯡ ꯆꯠꯄ ꯃꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ ꯚꯦꯗꯤꯚꯤꯔ ꯍꯣꯏꯁꯨ ꯎꯊꯔ ꯁꯤꯈꯤꯕꯗꯒꯤ ꯃꯈꯣꯏꯁꯨ ꯂꯣꯠꯇꯨꯅ ꯃꯐꯝ ꯑꯔꯣꯟꯕ ꯑꯃꯗ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯃ ꯁꯥꯒꯠꯇꯨꯅ ꯂꯩꯔꯤ ꯚꯦꯗꯤꯚꯤꯔꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯂꯥꯛꯏ ꯅꯨꯄꯤꯗꯨꯅ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯚꯦꯗꯤꯚꯤꯔꯅ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯤ ꯅꯪ ꯃꯦꯁꯅꯤ ꯅꯪ ꯑꯩꯒꯤ ꯃꯪꯗ ꯎꯈ꯭ꯔꯦ ꯅꯪ ꯃꯥꯔꯂꯤꯟꯅ ꯊꯥꯔꯛꯄꯅꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ꯭ꯔꯥ ꯚꯦꯗꯤꯚꯤꯔꯅ ꯅꯪꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯝꯖꯤꯡꯒꯅꯤ ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯑꯊꯔꯕꯨꯅꯤ ꯅꯨꯄꯤꯗꯨꯅ ꯅꯪꯅ ꯑꯩꯗ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯑꯊꯔꯗꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯑꯊꯔꯗꯨ ꯚꯔꯇꯤꯒꯦꯟꯒꯤ ꯇꯋꯥꯔꯗꯨ ꯐꯥꯎꯗꯨꯅ ꯄꯨꯔꯛꯏ ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯚꯣꯔꯇꯤꯒꯦꯟꯅ ꯐꯤ ꯁꯦꯠꯆꯜꯂꯤꯉꯩ ꯃꯇꯝꯗ ꯑꯊꯔꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯚꯣꯔꯇꯤꯒꯦꯟꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯄꯨꯁꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯅꯥꯛꯀ ꯂꯦꯞꯍꯟꯗꯨꯅ ꯃꯄꯥꯟꯗ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯅ ꯑꯩ ꯌꯦꯡꯕ ꯂꯥꯛꯄꯗꯒꯤ ꯅꯪ ꯌꯦꯡꯕ ꯂꯥꯛꯄꯅ ꯍꯦꯜꯂꯤ ꯃꯈꯣꯏꯗ ꯑꯩꯅ ꯑꯩꯒꯤ ꯄꯋꯥꯔ ꯎꯠꯀꯅꯤ ꯑꯩꯅ ꯃꯈꯣꯏꯗ ꯑꯩꯒꯤ ꯄꯥꯡꯒꯟ ꯏꯁꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯈꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯁꯣꯟꯕ ꯃꯔꯥꯜ ꯂꯩꯕꯗꯨ ꯎꯠꯀꯅꯤ ꯃꯈꯣꯏ ꯅꯪꯒꯤꯗꯃꯛꯇ ꯂꯥꯛꯑꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯟꯈꯤꯕ ꯃꯇꯝꯗ ꯑꯩꯕꯨ ꯊꯥꯒꯠꯂꯝꯗꯨꯅ ꯍꯟꯈꯤꯒꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯨꯀꯠꯆꯔꯝꯕ ꯌꯥꯏ ꯑꯩꯅ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯨꯀꯠꯆꯍꯟꯒꯅꯤ ꯃꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯀꯤꯅꯕ प्रजासिंगना नंगबु कीरबा मतमदो नंग तसेंगना कीरबनी मदु यामना असिंगबा हु चेंदबा यामना मरु ओइबा मियोइबा अमगे ज्ञाननी नंगी ईदा करिनो हाइबा खंगदबा करिगुंबा साफु अमा याउरी मदु नंगना मपुंग फाना सिजिनई आई खंगी नंग यामना थमोइ सेंगना थबक तौबा मिनी नंगना मसिगी ओक्तबिसिंग असि इकाई खुमनबगा लोइनना ngakthokpiduna thammi haiduna lucy puthola'i nangna aigi mithunglen biking da tawkhiba thaba adu yamna nungaitaba thabakni haiduna makhawri da thangna lenduna lucy do hatkhi athar thamo yamna soki yamna penkhide bhorti gyana nangi nangaktu aigi damakta kakthatpa matamda nang yamna thuna mayamna masak khangnaragani aduga nangi masak khangnaba matamda aigi imingsi yaugani madugi damakta nangbu aina thagatchari ikai khumnajari असुमना अथर्ड मपान मयाम की ममांग पुथोलक्तुना मार्शियाना येंगु मसिन नखोइगी निंगथौनी महाकना नुंगदगी थांग अदु सत्खिबनी अदुगा अथर्ड अमुक नंग तुंगदा माइ पाकपा पामी मसिनी नंगी माइ पाकपा अदु मखोइदा करी हाइनिंगे हायु नंगी प्रजासिंग असु मफम मस्तेस्ता लोइना लैरे नंग निंगथौ ओइदबदी नंग निंगथौनी हाइना लाउथोउ ऐ निंगथौनी हाइना हाइनिंगबा वाहै अमत्ता लैत्रबदी थांग असिना नंगी दमक्ता हाइगनी थांग असि पायु अदुगा एक्सकलिबार हारिबा थांग अदुगी पावर दु प्रजासिंगदा उल्लु थांग अदु पाइदुना थांगतलु अथर तुमिन्ना पाइदबिदा लेप्तुना लैबदुदा मार्शियाना नोफेट तौना ऐ खंगी महागासि निंगथौं नते मसिगी मिसिना इंग तप्प नुंगाइबा अखोइगी लैबाक पुरकपा ngamloi मियाम सिंगनासु महाक निंगथौं नते हाइदुना लौसिनबा हौरई अथर महाक समदा थौरी पुंदुना मंगा कक्ननबा अयाबा पिरमदुना मार्शिया संखि सोमदना पावर हैबा नुपी मेसतुना पावर सिजनदुना उचेक अमा पाइसलक्तुना अथर मगा कक्नबा तौरिबा नुपादुगा मायोकनादुना लै बोर्टिगेनसु मकोकता कैनोमा तौरकपदगी मयाम संगदुना मनुंगदा पुसनखि लैरमलिबा सगोलसिंग अदुसु अंगावबदुंगा तौरई लैरमबा हुइसिंग अदुसु चेंसलक्तुना थौरी तत्तुना अथर मगा कक्नबा तौरिबा नुपादा चंसलक्तुना चिकई अथर कन्नबा लाकपा मियोइ खरा लाक्तुना अथरदु थादोक्तुना थांग अदु पुरक्तुना मेसका मखोइ अवांगबा चिंगदगी इसिंगदा चोंगथरक्तुना नांथोरक्खि इसिंगदगी कारक्तुना लाक्लबा मतमदा अथरदु करन करन ngangbadagi मखोइना पुरक्लिबा मफम अदु खंगदनबा मकोकता फी कुपसनदुना पुरई मखोइना पुरक्लिबा मफम अदु यौरबा मतमदा बेदीबीर अमसुंग गुस पेटबिल लैरम्मी बेदीबीरना नंगना गुस पेटबिल फान खिबदु यामना नुंगाइतबा थबकनी अथरना नंगसु पामलोय महाकना लोटलिबा मफम अदु अरानबा मफमनी बेदीबीरना महाक अदु वांटेड ओइबगी लिस्टता अहुम सुबनी महाक फाननबा होटनरिबनी
ꯑꯊꯔꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯍꯥꯛꯅ ꯂꯣꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯑꯔꯥꯟꯕ ꯃꯐꯝꯅꯤ ꯍꯥꯏꯅ꯫ ꯒꯨꯁ ꯐꯦꯠ ꯕꯦꯜ ꯑꯗꯨ ꯂꯩꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯊꯔꯁꯨ ꯎꯔꯦ꯫ ꯑꯊꯔꯅ ꯑꯩ ꯉꯛꯈꯤ, ꯅꯪꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯅ꯫ ꯒꯨꯁ ꯐꯦꯠ ꯕꯦꯜꯅ ꯅꯪ ꯅꯁꯥꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯟꯅ ꯃꯃꯤꯡ ꯆꯠꯄ ꯂꯥꯟꯃꯤ ꯑꯃꯅꯤ꯫ ꯕꯦꯗꯤꯕꯤꯔꯅ ꯅꯪ ꯌꯥꯝ ꯐꯖꯅ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯔꯦ꯫ ꯑꯊꯔꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯀꯔꯤ ꯄꯥꯝꯕꯒꯤꯅꯣ? ꯕꯦꯗꯤꯕꯤꯔꯅ ꯅꯪꯅ ꯄꯥꯝꯂꯤꯕ ꯃꯗꯨꯅꯤ꯫ ꯑꯊꯔꯅ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯆꯠꯄ ꯄꯥꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯃꯗꯨ ꯅꯪꯅ ꯎꯍꯜꯂꯣꯏꯗꯕ꯭ꯔꯥ? ꯕꯦꯗꯤꯕꯤꯔꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯀꯔꯤꯒꯤ ꯇꯧꯔꯣꯏ? ꯑꯊꯔꯅ ꯅꯪꯒꯤ ꯃꯤ ꯑꯅꯤ ꯁꯤꯈ꯭रे, ꯉꯛꯁꯝ ꯑꯃꯈꯛ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩ ꯃꯐꯝ ꯑꯃꯠꯇꯗ ꯆꯦꯜꯂꯣꯏ꯫ ꯒꯨꯁ ꯐꯦꯠ ꯕꯦꯜꯅ ꯀꯗꯥꯏꯗ ꯅꯪꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ? ꯅꯪꯒꯤ ꯌꯨꯝ ꯂꯩꯇ꯭ꯔꯦ, ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯊꯨꯒꯥꯏꯈ꯭ꯔꯦ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯕ ꯌꯥꯔꯔꯣꯏ꯫ ꯕꯦꯗꯤꯕꯤꯔꯅ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯃꯁꯤ ꯅꯪꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯪꯗ ꯄꯥꯝꯕ, ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯑꯃ ꯂꯩ꯫ ꯊꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯊꯔꯗ ꯎꯠꯂꯤ꯫ ꯒꯨꯁ ꯐꯦꯠ ꯕꯦꯜꯅ ꯕꯦꯗꯤꯕꯤꯔꯗ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯑꯊꯔꯅ ꯕꯦꯗꯤꯕꯤꯔꯗ ꯅꯪꯅ ꯊꯥꯡ ꯑꯗꯨ ꯄꯥꯝꯂꯕꯗꯤ ꯊꯝꯖꯜꯂꯣ, ꯑꯪꯒꯨꯔ ꯃꯀꯨ ꯈꯣꯛꯅꯅꯕ꯫ ꯒꯨꯁ ꯐꯦꯠ ꯕꯦꯜꯅ ꯑꯊꯔꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯊꯔ ꯈꯔ ꯆꯥꯎꯅ ꯑꯩ ꯎꯔꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨ, ꯅꯪꯅ ꯑꯩꯕꯨ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯅꯅꯕ ꯇꯧꯔꯤ ꯍꯥꯏꯕ꯫ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯆꯨꯝꯃꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨꯒꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯣꯏ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯑꯥꯔꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯩ ꯆꯍꯤ ꯀꯌꯥ ꯑꯃ ꯐꯨꯅꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯒꯨꯁ ꯐꯦꯠ ꯕꯦꯜꯗꯨ ꯃꯈꯧꯔꯤꯗ ꯊꯤꯟꯖꯜꯂꯤ꯫ ꯕꯦꯗꯤꯕꯤꯔꯅ ꯀꯩꯅꯣꯗ ꯈꯨꯅ ꯁꯨꯒꯠꯂꯤ꯫ ꯃꯥꯅ ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯅ ꯄꯥꯏꯈꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯨꯅ ꯑꯊꯔꯅ ꯄꯥꯏ꯫ ꯕꯦꯗꯤꯕꯤꯔꯅ ꯒꯨꯁ ꯐꯦꯠ ꯕꯦꯜꯗ ꯐꯨꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯒꯨꯁ ꯐꯦꯠ ꯕꯦꯜꯗꯨ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯊꯔꯅ ꯉꯝꯕꯗꯒꯤ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯥꯡ ꯑꯗꯨ ꯁꯠꯇꯨꯅ ꯑꯊꯔꯒ ꯐꯨꯅꯅꯕ ꯇꯧꯕ ꯃꯇꯝꯗ ꯑꯊꯔꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯑꯗꯨꯒ ꯑꯊꯔꯅ ꯊꯥꯡ ꯑꯗꯨ ꯈꯨꯠ ꯑꯅꯤ ꯄꯥꯏꯁꯤꯟꯕ ꯃꯇꯝꯗ ꯚꯣꯔꯇꯤꯒꯦꯟꯅ ꯑꯣꯟꯈꯤꯕ ꯆꯌꯣꯜꯗꯨ ꯎꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯃꯦꯁꯅ ꯑꯊꯔꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯕꯗꯨ ꯉꯝꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯥꯡ ꯑꯗꯨ ꯃꯄꯥꯗ ꯄꯤꯕ ꯃꯇꯝꯗ ꯃꯄꯥꯅ ꯊꯥꯡ ꯑꯗꯨ ꯂꯧꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯊꯥꯡ ꯑꯗꯨꯅ ꯁꯣꯛꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯦꯁꯅ ꯑꯊꯔꯗ ꯊꯥꯡ ꯑꯁꯤꯅ ꯅꯪꯕꯨ ꯊꯤꯡꯕ ꯅꯠꯇꯦ, ꯅꯪꯅ ꯊꯥꯡ ꯑꯁꯤꯕꯨ ꯊꯤꯡꯕꯅꯤ꯫ ꯑꯊꯔꯅ ꯅꯪ ꯃꯗꯨ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯈꯪꯂꯕ꯭ꯔꯥ? ꯅꯪ ꯑꯃꯁꯨꯡ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯅ ꯄꯥꯝꯂꯤꯕꯁꯤꯡ ꯑꯗꯨ ꯑꯩꯗꯗꯤ ꯌꯥꯔꯣꯏ꯫ ꯃꯦꯁꯅ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯤ꯫ ꯑꯊꯔꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯔꯣꯏ꯫ ꯃꯦꯁꯅ ꯊꯥꯡ ꯑꯁꯤ ꯄꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯎꯏ? ꯃꯗꯨ ꯅꯪꯅ ꯃꯪꯗ ꯎꯈ꯭ꯔꯦ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯪ ꯊꯥꯡ ꯑꯁꯤ ꯁꯣꯛꯈ꯭ꯔꯦ꯫ ꯅꯪ ꯇꯨꯝꯕ ꯃꯇꯝꯗ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯃꯪ ꯑꯗꯨ ꯃꯪꯗꯅꯕ ꯀꯔꯤ ꯇꯧꯒꯅꯤ? ꯑꯊꯔ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯦꯁꯀꯤ ꯃꯅꯥꯛꯇ ꯕꯦꯗꯤꯕꯤꯔ ꯆꯪꯂꯛꯏ꯫ ꯃꯦꯁꯅ ꯑꯦꯛꯁꯀꯂꯤꯕꯔ ꯍꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤ ꯄꯥꯏꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ꯭ꯔꯥ? ꯃꯗꯨ ꯄꯥꯏꯕ ꯉꯝꯅꯅꯕ ꯗꯥꯔꯛꯂꯦꯟꯗ ꯃꯍꯥꯛ ꯆꯠꯄ ꯗꯔꯀꯥꯔ ꯑꯣꯏ꯫ ꯕꯦꯗꯤꯕꯤꯔꯅ ꯃꯗꯨ ꯌꯥꯔꯣꯏ꯫ ꯃꯦꯁꯅ ꯃꯍꯥꯛ ꯗꯥꯔꯛꯂꯦꯟꯗ ꯂꯩꯕ ꯊꯥꯡ ꯑꯗꯨ ꯁꯥꯈꯤꯕ ꯇꯋꯥꯔ ꯑꯗꯨꯗ ꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯝꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯕꯦꯗꯤꯕꯤꯔꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯌꯦꯡꯁꯤ꯫ ꯃꯦꯁꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ, ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯊꯟꯇ ꯆꯠꯄ ꯗꯔꯀꯥꯔ ꯑꯣꯏ꯫ ꯕꯦꯗꯤꯕꯤꯔꯅ ꯃꯍꯥꯛ ꯗꯥꯔꯛꯂꯦꯟꯗ ꯃꯊꯟꯇ ꯆꯠꯄ ꯉꯝꯂꯣꯏ꯫ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯤꯕ ꯑꯃꯕꯨ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯃꯦꯁꯅ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯑꯊꯔ ꯗꯥꯔꯛꯂꯦꯟꯗ ꯊꯤꯜꯂꯛꯏ꯫ ꯃꯦꯁꯅ ꯑꯊꯔꯗ ꯇꯋꯥꯔꯗꯨꯗ ꯅꯨꯡ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨꯗ ꯊꯥꯡ ꯑꯗꯨ ꯊꯝꯃꯨ꯫ ꯅꯪ ꯃꯐꯝ ꯑꯁꯤ ꯀꯤꯕ꯭ꯔꯥ? ꯑꯊꯔꯅ ꯑꯩ ꯈꯨꯗꯤꯡꯃꯛ ꯃꯦꯅꯦꯖ ꯇꯧꯕ ꯂꯣꯏꯅ ꯉꯝꯒꯅꯤ꯫ ꯃꯦꯁꯅ ꯅꯪ ꯁꯣꯏꯗꯅ ꯀꯤꯒꯅꯤ꯫ ꯑꯊꯔ ꯃꯊꯟꯇ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯊꯤꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯤꯟ ꯑꯆꯧꯕꯅ ꯆꯤꯛꯀꯦ ꯇꯧꯔꯛꯄ, ꯁꯦꯛꯄꯤ ꯑꯆꯧꯕ ꯀꯌꯥꯅ ꯄꯨꯗꯨꯅ ꯆꯥꯔꯒꯦ ꯍꯥꯏꯅ ꯇꯧꯕ, ꯎꯆꯤ ꯑꯆꯧꯕ ꯀꯌꯥꯅ ꯑꯦꯇꯦꯛ ꯇꯧꯔꯛꯏ꯫ ꯑꯊꯔ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯄ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯆꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯇꯋꯥꯔꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯝꯍꯨꯏꯁꯤꯡꯁꯨ ꯃꯍꯥꯛꯄꯨ ꯆꯥꯔꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯛꯏ꯫ ꯑꯊꯔ ꯊꯥꯡ ꯑꯗꯨ ꯃꯦꯁꯅ ꯍꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯎꯔꯛꯏ꯫ ꯃꯈꯣꯏ ꯆꯠꯂꯛꯄ ꯃꯇꯝꯗ ꯚꯣꯔꯇꯤꯒꯦꯟꯅ ꯑꯣꯟꯕ ꯆꯌꯣꯜꯗꯨꯅ ꯇꯥ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯃꯥꯗꯣ ꯍꯥꯟꯅ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯄꯥꯒ ꯚꯣꯔꯇꯤꯒꯦꯟꯒ ꯀꯟꯅ ꯐꯨꯅꯕ ꯃꯇꯝꯗ ꯊꯥꯡ ꯑꯗꯨ ꯅꯥꯟꯊꯣꯔꯛꯄꯗꯒꯤ ꯑꯊꯔꯅ ꯃꯄꯥꯗ ꯄꯤꯕ ꯃꯇꯝꯗ ꯃꯈꯨꯠꯇ ꯁꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯚꯣꯔꯇꯤꯒꯦꯟꯅ ꯉꯝꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯥꯗ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯣ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯃꯄꯥꯁꯨ ꯚꯣꯔꯇꯤꯒꯦꯟꯅ ꯉꯝꯂꯛꯄꯗꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯃꯊꯛꯀ ꯂꯪꯈꯠꯇꯨꯅ ꯃꯁꯥꯗ ꯂꯦꯡꯁꯤꯜꯍꯟꯗꯨꯅ ꯅꯨꯡ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡꯗ ꯂꯨꯞꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯕꯒ ꯑꯊꯔ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯏ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯕꯦꯗꯤꯕꯤꯔ ꯑꯃꯁꯨꯡ ꯃꯦꯁ ꯂꯥꯛꯇꯨꯅ ꯑꯊꯔꯗꯨ ꯊꯦꯡꯅꯔꯦ, ꯑꯗꯨꯒ ꯃꯍꯥꯛ ꯍꯤꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯍꯟꯃꯤꯟꯅꯔꯛꯈꯤ꯫
मेसना अथरदा नंगना उब दरकार ओइब खुदिमक लोइना उरब्रा अथरना अई मपुंग फाना उरे मेस की टावर दु केमेलोट लैब टावर दुगा मानै मेसना बोर्टिगेना साबनी महाक पावर यामना लैनबा महाकना सारिबा टावर दु लोइब मतमदा मॉडरेट का पावर मानगनी मदुगी मरमना थांग अदु मसा मथंत साफोंगलक्लिबनी हु चेनबा अमा लैरबदी मदु फनबा हिदाक सोइदना लैगनी अथरना नंगी प्रजा सिंगदी मेसना मखोय लोइनमक नाकी अंकल ना हातख्रे बेदीबिरना लान हौरकपदु बोर्टिगेना हौबनी महाकना नाकी नापागी निंगथौगी खुबम अदु कलई अदुना मॉडरेट का महाक यानकी अदुगा मखोय अनि पावर शेयर तौनकी मॉडरेट ना मेस के निंगथौ हातकी अदुगा निंगथौदुगी पावर लैरब सै अदु लौदुना अकीबा टावर अमा साखी अदुगा महाकना अमंबगी लानमीसिंग सो हांगदोक्तुना महाक पुनखी अदुगा थांग अदुना मॉडरेट की पावर लैरब सै अदु मार्लिन हुरानदुना एक्सकलीबर हारिबा थांग अदु सेमखी अदुगा मॉडरेट की टावर दु थुगाइखी अदुगा थांग अदु इसिंगी लाइरेंबिदा अमुक सिनखी अदुगा इसिंगी लाइरेंबिदुना मतिक मथौना लैरब नाहाकी नापा उथरदा अमुक सिनखी अदुबु हौजिक्ति थांग अदु नाहाकी अमुक ओइरबनी मार्शियाना महाक महाकी मीसिंगना फंख्रे बोर्टिगेना नंगी कमान मखादा मी लिसिंग तरा लैरिबनी मदुसिंग अदु मियाम कंट्रोल तौनबनी मार्शियाना अैखोयगी मीसिंगना लंबी सोरोक्ता टाउन खुदिमक लोइना थीरबा मतमदा करिसु फंगबा अमत्ता लैत्रे अथरगी मीसिंगना तसेंगनमकी हलकपा करिसु अमत्ता लैते बोर्टिगेना नंगी नथौगु तौ महाक फाव हाइना साउना लाउरई अथरना ममानबा अनीदा मखोयगी युमदु लानमीसिंगना करी तौख्रबनो हाइना हंगबा मतमदा ममानबा अनीना नंगना तुंगसनदुना थंबा मरु ओइबा खुदिमक लोइना मांहनख्रे लैरंबा खुदिमक लोइना मांहनख्रे नुपी अयामबदी हौजिक अैखोयगा पुल्ली अथर साउना हौगतुना अई महाक सोइदना हातलगनी ममानबा अनीदुना महाकना अदुमना हायरकपदुदा हरावरमी मतम कुइनदगी मदुगी वहे अदु ngaयरकपनी हाइना असुमना मखोय बोर्टिगेन हातनबा लालोंग सिलम्मी मार्शियाना बाइकिंग कांगबुदा मतेंग पांगनबा हायरमी मखोयसु खंगलमी लान असौबा अमा लैरे हायबदु बाइकिंग की लीडरना मखोयना इसिंगदा लैरिङाय मतमदा अचौबा निंगथौ अमगी वरी संदोरकपा ताखी अमदी महाकी थांगी मतांगदा हायदुना थांग अदु कीबदगी मखोय लान अदु मतेंग पांगु हायबा यारमदे बोर्टिगेना मार्शियादा लालोल इतिक तौबा अचौबसिंग अदु मीटिंग दरकार ओय लोंडेनियमदा मखोयगी मीटिंग अमा सेमो हायरमी हारिबा वाफम अदु मेगीसु तारमी अथर थांग अदु मखुत अनि चंगदुना पाइननबा कन्ना होटनारमी अदुबु ngamlamde तौरीबा थबकसिंग अदु मेसु लोइना उरमी अथर इसिंगदा मसा सामथोकलिङाय मतमदा मेस लाक्तुना थांग अदु पाइखतलु अथरना अई हौजिक मसी कंट्रोल तौबा ngamdri मेसना नंगना उबा दरकार ओइबा खुदिमक लोइना उरबा नत्रा डार्क लैंडा नंगना कैदौबगिनो खंगब्रा हौजिक फावबा थांग अदु कंट्रोल तौबा ngamdribadu अैना मदुगी आंसरदु नंगना खंगी हाइना खल्ली नंगना थांग अदु पाइबा ngamlaba मतमददा थांग अदुगी मगुन खंगनी पुमनमक मायोकनबा ngamgani अैबु अरानबा ताहनगनु अै येंगलिबनी अैखोय येंगलिबनी नंगना थांग अदु पाइबा ngamra हाइना मरमदि निंगथौगा मिचमसिंगा खेतनै अथर होयगे लाइफमदा मेगी लाक्तुना लोंडेनियमदा बिजनेस तौबा कांगबुसिंगा बोर्टिगेनगा उनगनी नुमित हुमनीगी मतुंगदा नखोय सेक्शन दरकार ओय माक हौजिक माकी पावर यामना हेनगतले बोर्टिगेन सु माकी टावर मनुंगा संगलक्तुना मै सानबा ngamlammi अथर होयसु लोना लाक्तुना बोर्टिगेन लाक्पा ngairami ngaihak leiraga sasinaba ningthau tholai अथरना मसी सासिनबनी बेदीबिरना नते गुसपेट बिल तेना कापतुना हालो अथरना नते माक सासिनबनी गुसपेट बिल नसु होय चुमी माक से सासिनबनी बोर्टिगेन नते अदु ओइबा तारगसु मफम स्टेजता मार्शिया दि मफम स्टेजता लई हाइदुना तेन कापतुना मार्शिया दु मफम अदुदा हातोखी असुमना लानमी खरा तेन कापतुना हालमलबा मतुंगदा तुमिन्ना थोलखी मफम अदुदगी मखोयना मफम अदुदगी थोलगा लंबीदा लाक्पा मतमदा लानमी खरा अमुक चेक तौगुना लैरमी चेक तौगुना लैरमलिबा लानमीसिंगदु हालमलबा मतुंगदा मखोय चलखी मखोयसिंगसु मखोयना तौरिबा थबकसिंग अदु खंगलदुना मखोयबु तानरखी अथरना फुनबा तमखिबा मफम अदुदा चंगलक्तुना अरोनबा लंबीदा चेननबा तौरमी ममानबा अमसु सोलमी मखोयना लैरिबा मफमबसु लानमीसिंगना लोइना कोइसलक्तुना तेन कापनबा तौरमी मेस नौसेक मया अमा सिजनदुना तेन कापसिंगदु ngamhankhide अथरना अैखोय लोइना सिबा तारे अरोनबा लंबी स्टेजदा चटलसी हाइबा मतमदा मफम मदुदा लैरिबसिंग अमसुंग महाका लाकमिन्नरिबसिंगदुना चेन साइबा मत्ता यारमदे चेनबा पामलगदि नंग चेलो अैखोयदि फुना होगनी हाइना अथरसु उपाय लैतदुना थांग पाइदुना मखोयगा लान थेंगनबा सेम सारमी लानमीसिंगदु संगलक्पा मतमदा मखोय फुनारमी आर्मीसिंगदुना मेसदु फाबदगी अथरदु साउना थांगदु पाइदुना
ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯈꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯁꯥꯃꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯌꯥꯝꯅ ꯉꯛꯈꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯆꯠꯂꯛꯈꯤ ꯃꯦꯁꯅ ꯅꯪ ꯊꯥꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕꯒꯤ ꯂꯝꯕꯤ ꯈꯪꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯊꯔꯅ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯅꯠꯇꯦ ꯊꯥꯡ ꯑꯗꯨꯅ ꯑꯩꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯃꯗꯨ ꯑꯩ ꯀꯔꯤꯁꯨ ꯑꯃꯠꯇ ꯈꯪꯍꯧꯗꯦ ꯃꯤꯌꯥꯝꯁꯤꯡꯁꯨ ꯂꯥꯟꯃꯤꯁꯤꯡꯒ ꯈꯠꯅꯕ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯊꯔꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯚꯣꯔꯇꯤꯒꯟ ꯍꯣꯏ ꯆꯪꯂꯛꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯆꯪꯂꯛꯏ ꯑꯉꯥꯡ ꯑꯗꯨ ꯏꯉꯛ ꯉꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯅꯨꯄꯥ ꯑꯃꯅ ꯀꯩ ꯄꯥꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯂꯝ ꯁꯦꯝꯗꯣꯛꯅꯕ ꯊꯕꯛ ꯇꯧꯕꯅꯤ ꯚꯣꯔꯇꯤꯒꯟꯅ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯑꯩ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯂꯥꯛꯏ ꯃꯤꯒꯤ ꯀꯣꯜꯂꯤꯛ ꯆꯥꯝꯅꯕ ꯑꯩ ꯂꯥꯟꯃꯤꯁꯤꯡꯗ ꯑꯃꯨꯛ ꯐꯥꯎꯕ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯤ ꯚꯣꯔꯇꯤꯒꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪ ꯀꯩꯁꯨꯝꯇ ꯁꯥꯎꯔꯣꯏ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯅꯥ ꯑꯁꯤ ꯀꯛꯄ ꯃꯇꯝꯗ ꯍꯥꯏꯅ ꯀꯛꯀꯦ ꯇꯧꯏ ꯑꯉꯥꯡ ꯑꯗꯨꯅ ꯅꯠꯇꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯚꯣꯔꯇꯤꯒꯟꯁꯨ ꯑꯉꯥꯡ ꯑꯗꯨ ꯈꯪꯂꯝꯃꯤ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯗꯨꯅ ꯃꯅꯥꯗꯨ ꯀꯛꯊꯠꯈꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯗꯤ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯊꯔ ꯆꯪꯂꯛꯇꯨꯅ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯈꯧꯔꯤꯗ ꯊꯥꯡ ꯊꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯚꯣꯔꯇꯤꯒꯟꯅ ꯃꯃꯥꯟꯅꯕ ꯑꯗꯨ ꯃꯉꯛ ꯀꯛꯊꯠꯈꯤ ꯑꯗꯨꯒ ꯑꯊꯔꯅ ꯂꯥꯟꯃꯤ ꯑꯗꯨ ꯃꯉꯛ ꯀꯛꯑꯒ ꯍꯥꯠꯂꯝꯗꯕꯤꯗ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯒ ꯆꯠꯂꯛꯈꯤ ꯑꯊꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯟꯅꯕ ꯁꯤꯈꯤꯕ ꯂꯨꯁꯤ ꯁꯤꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯊꯥꯡ ꯑꯁꯤꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯏꯁꯤꯡꯗ ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯂꯩꯈꯣꯝꯗ ꯇꯨꯁꯤꯟꯕꯗꯒꯤ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯗꯨꯅ ꯅꯍꯥꯛꯀꯤ ꯑꯪꯀꯜꯅ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗꯕꯁꯤꯡꯗꯨꯅꯤ ꯍꯥꯏꯗꯨꯅ ꯎꯠꯂꯤ ꯅꯪꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯄꯨꯡꯇꯨꯝ ꯇꯨꯝꯒꯅꯤ ꯊꯥꯡ ꯑꯁꯤꯅ ꯉꯥꯛꯊꯣꯛꯄ ꯂꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯑꯃꯨꯛꯀ ꯑꯊꯔꯗ ꯄꯤꯔꯛꯏ ꯑꯊꯔ ꯃꯈꯣꯏ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒꯤ ꯃꯤꯁꯤꯡ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯈꯔ ꯑꯃꯅ ꯐꯥꯗꯨꯅ ꯄꯨꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯂꯩꯔꯝꯃꯤ ꯂꯥꯟꯃꯤꯗꯨꯅ ꯑꯉꯥꯡꯗꯨꯒ ꯅꯨꯄꯤꯗꯨꯒ ꯍꯤꯡꯕ ꯄꯥꯝꯂꯕꯗꯤ ꯅꯨꯡꯊꯤꯟꯗ ꯀꯣꯅꯨꯡꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯕꯦꯗꯤꯕꯤꯔ ꯍꯥꯟꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯊꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯚꯣꯔꯇꯤꯒꯟꯅ ꯃꯍꯥꯛꯇꯤ ꯕꯦꯗꯤꯕꯤꯔꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯒꯣꯜ ꯊꯧꯍꯧꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇꯨꯅ ꯃꯦꯁꯀ ꯊꯥꯡ ꯑꯗꯨꯒ ꯑꯣꯟꯅꯗꯨꯅ ꯃꯦꯁꯇꯨꯒ ꯍꯟꯃꯤꯟꯅꯔꯛꯈꯤ ꯃꯦꯁꯅ ꯑꯊꯔꯗ ꯊꯥꯡ ꯑꯗꯨ ꯄꯥꯏꯕ ꯌꯥꯗꯅ ꯂꯣꯠꯇꯨꯅ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯤꯟ ꯑꯃꯅ ꯃꯈꯧꯔꯤꯗ ꯆꯤꯛꯍꯟꯗꯨꯅ ꯂꯧꯊꯣꯛꯍꯟꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯊꯔ ꯁꯒꯣꯜ ꯊꯧꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤ ꯃꯦꯁꯅ ꯎꯆꯦꯛ ꯑꯃꯗ ꯂꯤꯟ ꯑꯃ ꯄꯨꯗꯨꯅ ꯚꯣꯔꯇꯤꯒꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯩ ꯑꯊꯔ ꯚꯣꯔꯇꯤꯒꯟꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯑꯦ ꯃꯇꯝꯗꯨꯗ ꯂꯤꯟꯗꯨꯅ ꯚꯣꯔꯇꯤꯒꯟꯗ ꯆꯤꯛꯀꯦ ꯇꯧꯕꯗꯒꯤ ꯚꯣꯔꯇꯤꯒꯟꯅ ꯊꯥꯡ ꯑꯗꯨꯅ ꯀꯛꯇꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯁꯅ ꯑꯆꯧꯕ ꯂꯤꯟ ꯑꯃ ꯊꯥꯖꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯈꯠꯂꯛꯂꯦ ꯑꯊꯔꯗꯤ ꯀꯔꯤꯁꯨ ꯑꯃꯠꯇ ꯁꯣꯛꯈꯤꯗꯦ ꯂꯤꯟ ꯑꯗꯨꯅ ꯚꯣꯔꯇꯤꯒꯟꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅ ꯂꯦꯞꯇꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅꯕ ꯂꯩ ꯑꯩꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯗꯨ ꯆꯦꯠꯅ ꯅꯨꯡꯁꯤꯖꯅ ꯀꯣꯟꯖꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯨ ꯄꯣꯊꯥꯖꯕ ꯐꯪꯏ ꯍꯥꯏꯅ ꯑꯗꯨꯕꯨ ꯚꯣꯔꯇꯤꯒꯟꯗꯤ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤꯗꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤ ꯄꯋꯥꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯠꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯊꯔꯅ ꯊꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯐꯨꯅꯕꯗ ꯌꯥꯝꯅ ꯂꯥꯏꯅ ꯐꯨꯅꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯏ ꯚꯣꯔꯇꯤꯒꯟ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤꯗꯨ ꯏꯁꯤꯡꯗ ꯊꯥꯗꯈ꯭ꯔꯦ ꯏꯁꯤꯡꯗ ꯍꯦꯛ ꯊꯥꯗꯈꯤꯕꯗꯒꯤ ꯚꯣꯔꯇꯤꯒꯟꯁꯨ ꯄꯋꯥꯔ ꯐꯪꯉꯦ ꯑꯗꯨꯒ ꯑꯊꯔꯁꯨ ꯚꯣꯔꯇꯤꯒꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯝꯃꯤ ꯚꯣꯔꯇꯤꯒꯟꯅ ꯑꯍꯥꯟꯕꯗ ꯐꯨꯕ ꯃꯇꯝꯗ ꯑꯊꯔꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯉꯥꯏꯍꯥꯛ ꯇꯥꯏ ꯑꯊꯔ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯉꯩꯗꯨꯗ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯗꯨꯅ ꯚꯣꯔꯇꯤꯒꯟꯅ ꯎꯊꯔ ꯍꯥꯠꯂꯝꯗꯥꯏ ꯃꯇꯝꯗ ꯏꯌꯥꯝꯕ ꯊꯥꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯎꯊꯔꯅ ꯅꯪꯅ ꯄꯤꯅꯤꯡꯕ ꯃꯃꯜ ꯄꯤꯔꯕꯁꯨ ꯅꯪꯅ ꯄꯤꯔꯤꯕ ꯃꯃꯜꯗꯨꯗꯒꯤ ꯑꯗꯨꯝ ꯍꯦꯟꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯂꯪꯈꯠꯇꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯅꯕ ꯇꯧꯔꯝꯃꯤ ꯑꯊꯔꯅ ꯊꯥꯡ ꯑꯗꯨ ꯃꯄꯥꯗ ꯌꯨꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯐꯥꯏ ꯃꯄꯥꯅ ꯊꯥꯡ ꯑꯗꯨ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯊꯔ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯃꯨꯛ ꯐꯨꯅꯕ ꯃꯇꯝꯗ ꯍꯟꯗꯛꯇꯤ ꯚꯣꯔꯇꯤꯒꯟꯗꯨ ꯑꯊꯔꯅ ꯂꯥꯏꯅ ꯐꯨꯔꯗꯨꯅ ꯚꯣꯔꯇꯤꯒꯟꯗꯨ ꯑꯊꯔꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯚꯣꯔꯇꯤꯒꯟꯅ ꯁꯥꯔꯝꯕ ꯇꯋꯥꯔꯗꯨꯁꯨ ꯀꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯟ ꯂꯣꯏꯔꯗꯨꯅ ꯑꯊꯔꯁꯨ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯊꯔꯒꯤ ꯃꯤꯁꯤꯡꯁꯨ ꯃꯍꯥꯛ ꯃꯁꯥꯅ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯐꯝꯁꯤꯡꯗꯨ ꯑꯃꯨꯛꯃꯨꯛ ꯂꯣꯏꯅ ꯍꯟꯖꯤꯟꯈ꯭ꯔꯦ ꯃꯦꯁꯁꯨ ꯑꯊꯔꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪ ꯍꯦꯛ ꯊꯥꯒꯠꯂꯛꯄ ꯐꯤꯂꯝꯗꯒꯤꯗꯤ 18+ ꯉꯥꯛꯇ ꯑꯣꯏꯔꯒꯅꯤ